इनखलक्लिबा नुपा नुपी कयाना फिजेट फिगाई सेतुना सानाई युनाइदुना जगोई साबगी थबक चथाहलंबा आईबी टावर अंडरग्राउंड होटल मतम खक्तना थिंगजले हाइदे इम्फाल की एमजी एवेन्यू दा लैबा आईबी टावर हाइना मिंगथोनबा असिगी अंडरग्राउंड हाइना खांगनबा होटल असिदंग अनांग नुमिदांग नुपा नुपी कयाना यू थक्लगा डीजे तौरंबा थेंगनबदगी अपुनबा मणिपुर की इमासिंग अमदी फेडरेशन ऑफ इंडिजिनस पीपल डेमोक्रेटिक मूवमेंट फ्रीडम की थौमिसिंगना थेंगनबदगी फारबा मतुंग सिटी पुलिस दा नुपा नुपी खरा सिनाख्रे लोइनाना हाइरिबा रेस्टोरेंट असी मतम सुपगी थिंजिले हाइना फ्रीडम की प्रेसिडेंट वाहेंगबम शांता मैतेनो लाउथोख्रे फ्रीडम की प्रेसिडेंट वाहेंगबम शांतना फोंदोखिबदे आईवी टावर की मखादा हांगलिबा अंडरग्राउंड स्पोर्ट्स होटल असिदा ngarang numidang sada 18 nan manipuri masa sada 40 da maitai aduga atopa jati kharagi inkhalakliba nupa masa amadi nupi masa sing mong ta da dress setuna Sanei Yuneiramba leramba thengna ki makhoina yu hairaka thakpa amadi DJ tawduna jagoi saduna law khongduna leramki makhoi sing adugi manunga satpa phawbu ngamdaba miyoi kiasu yauramba thengna ki phidamna lamdam asiga sanamahi lining satpa angang manga dagi tadana pokpa mama oibising da mana piduna ikai khumnabu utpagi khongjang sang siliba cherak asida asumna maung madil tadaba khonai isigi ijat sonaya oiba Sanei Yuneiramba jagoi saduna leramba se yamna kanna yaningde mahanam khatana phongdokhibada asiguma maung tadaba lamdam asigi ijat sonaya oiba thabak thoram sing ase hotel asigi makhatana run toba yaroi matam supagi thingjile haina laukthokhe ngarangi thodo aduga mari lenana khurai thangjam laikai da laibi apun Manipur imagi lusingbi ama oiribi loremba sachirani na phongdokhibada ngasi hotel asida satharam leba thong ase urubada yamna maung tadaba ama defibam chadaba haibadu oire nomidangi thenglaba matam phawbada inkhalakliba macha masu sin free thadoktuna asumna hotel da Sanei Yuneiramba gi thabak chathaba si tohningde mama mapa oiriba singna sunomidangi matam thengchalaklabadi macha sing kadai da chatkre haibadu thijinbagi thabak chathabiyo asiguma natai chadaba lamdam asibu sen thabaya ba thabak chathahaliba hotel asi hangba yararoi loinana Sanei Yuneiramba gi thabak chatharamliba sida yawba nupa nupi khara city police imphal da khusinakre city imphal maikai dagi su ain gi oiba lokhatpa yaba thabak sing chapchana lokhatpiyo haina su phongdokhe MLA manga leriba Congress da MLA kun khakta pibirabadi tha taruki manungda anoba lenga am semge karigumba ngamdrabadi punsi supagi MLA famdagi thadok sage haina location na phongdokre BJP amadi makhoiga satminariba MLA yangkhai leiba party na anoba lenga am semba ngamdana leriba si opposition ki MLA manga leriba si da MLA kun khak pirabadi tha taruk phawgi manungda anoba lenga am semba ngamdrabadi punsi supagi oina MLA famdagi thadok sarage haina Kundrapam Assembly constituency ki MLA thoksom location na phongdokre wafam asi opal thasi opal hingan seba thimda June taragan mari dagi hauna Manipur gi mafam kya da satuna miyam da paujal pi kiba environmental activist Manikanta mutum opagi thoram ama Manipur Press Club ta pangtho kiba thorong ga mari lena na MLA location na phongdo kibane mahana makha ta na hai Manipur da hau kiba sahi 2023 gi May 3 dagi hauduna ngasi pawba satharag li baira ngasi na maram oiduna miyam wana khanglinge cherak asi da lamda masida laiba BJP gi punna satminariba party singna lenga ama semba gi khudong saba sunga si phawba anoba lenga ama semba ngamdana leiriba asimak angak popoe hauja opposition da leiriba MLA manga asigi mathakta MLA kun khakta pibirabadi tha taru phawbugi manungda anoba lenga ama semba ngamdrabadi punsin supagi MLA famdagi thadok sage hana phongdokhe loinana anoba lenga ama semba ngamdana lamda masida president rule thamlibra natraga personal rule la haiba khangba ngamdre amadi Manipur da haujik leiriba phiba masida makha tana PR sangtharakpa tarabadi madu thorpa apaphataki teksak pumba haujik leiriba BJP ka sanminariba MLA singna pugadabani lenga ama sembagi majority leiriba MLA singna ngasi phawba aphaba lenga ama semba ngamdaba simak yamna laibak thibani hana phongdokhe Higher secondary lecturer singi pifam thokpo regular pay pi dabadagi lecturer singna makha tana pen down strike chathakre higher secondary school singda lairik tak piriba lecturer singi pifam thokpo regular oiba talap matam sangna pi dabana maram oiraga lecturer association Manipur LAM na sanction kiba pen down strike ki manung sanna TJ higher secondary school CC higher secondary lecturer singna strike chathakre samaj asigi mahiroi kya bu tak pi tambirimba oja sing asina phangpham thokpa hak sing phangdana laibada mari lenabo authority singna pen ga Oja sing wabana kham thengle haina Tamfasana Girls TJ Higher Secondary School ge Chemistry Department ki lecturer thoksom Ranjit Maitei na phongdorakre ngasi TJ Higher Secondary School ge tongan bar department sing gi lecturer sing na chathakiba pen down strike aduda TS Ranjit na makha ta na phongdokhibada lengak na thamleba lecturer ama khanbagi niyam sing ngak na kumja 2018 da lecturer khallaba matung 2022 gi January 9 da regular takhi loina na 2023 gi April amadagi regular pay pi ba hogadaba do
ngasi phawa pibidana lairiba ojasingda aduki matik awapa kya mayok nahalle mari lenaba department gi miyoisingna unaba khaktana tana government phawa unarabasu matam ngai kho habisina tana ngasi phawa kariguma positive oiba response amata phanglaktarba namaram oiraga lecturer association Manipur na hariba khongjang asi changsenaba wareb laukhibane masida natana kariguma lakduba July 13 phawa gi manongdo ojasingna talaba dabi asi pidaba tarabadi makha tana akanba khongjang kya changsilagani hainasu wafam phongdokhi amaramda mahairoisinggi maikaidagi thamlakiba wafamdi ojasingna changsilba khongjang asi athubada loisinaba mari lenaba singna miyeng changbiyu lamdam asida leptana thorakliba irangsingi marakta ojasingna makoigi phangpham thokpa hak tanduna pen down strike changsilakpa china syllabus cover tawba ngamloidra haibagi mipaiba leire haina wafam singsu phongdokhi masa masabu afaba mini haina utnaba honabada social media bu lana sijinaba tokadabani haina kanglipaki mairagi editor da thamlakle lamdamasita masana masabu afaba mini miyam gilusingbani hajaba miyo kiya leptana thorakpa habadu oide hajaba miyo singa sina election gi matamda midep oina song thoktuna bot lepada yamna laina mai faknaba masana masabu afaba mini haina social media bu lana sijinaduna miyam da khanghanbagi thawase hauzik aduki mate khongjang yangna chatharakpugum tawri masita sengna harbada yamna laibak thibani Biyai lebak miyam gidamakta amadi tunggi miro gidamakta kathoktuna thabak tawba miyoisingnadi masana masabu lusingbani afaba mini haiduna kaidongwaidasu haijaba leite makoina tawthorokpa thabak aduna makoibu lebak miyam gidamak khanduna thabak tawba miyoini haibadu tarang-tarangna uhanba ngame adubu ngasidi sakti painaba honabada aranba pambai haibadi muscle power money power amadi gun culture da yumpham oiduna aranba lambida changsilakpada natana social media bu lana sijinabagi lambida changsilakpani masigidamakta sakti paiba miyoi khujok khara asina social media sijinaba haiba miyoy kayabu makoina asawba senpham thadaduna phajillaga makoigi wafam kaya social media da sandok handuna miyamda makoibu afaba miyoy sing haiduna uhannabagi khongjang asi changsilakpani asigumba masana masabu atiya yauna thangatchaba pamba sakti paining buna ngawrba miyoy kaya asi thorakpadagi private army sengolakpa amadi gun culture da yumpham oiduna aranba thabak tawrakpagi chang asi nongma gi hengalaknabagi asawba maram ama ohelli haiba yai asigumba social media bu lana sijinaraga masana masabu afaba miyoy ni lebak miyam gi damakta kathokpana mang thaduna thabak tawba miyoy ni haiduna uhannaba honariba miyoy sing ase lebak miyam na masak khangjinba chungani loinana makoina social media bu khulai oina sijinaduna aranbu wafam kya sandoktuna miyam da khanghanaba haibadi lebak miyam bu humduna puna bu honaragliba sikhak thajabiroidabani sakti paining bana ngawraba sakti paidrabadi hingba ngamdaba miyoy khujok khara asina social media da aranba semjun sajinba photo amadi makoina miyam gi damakta thabak tawkhibani haiba kya ullaga miyam na makoi bu minna uba laimak ni khalannaba honabagi thabak sa tharakpani asigumba aranba thaba asi miyam da achumba oina uhannaba amadi lawhannabagi damakta social media da haithoi singthoraba miyoy kya makoi gi sel gi langda thuduna hairiba aranba lambi asida mai pak na satharaknabagi asoba maram ama ohelli haiba sisu leibak miyam na khangbi pham thui loinana masigi matangda Manipur lenga kamari lenaba authority ga economy yang sangduna social media lana sijinaduna aranbu yumpham yaudaba wafam kaya sengbo oina uhannaba honariba loinana miyambu makoigi aranba propaganda aduda humduna punaba honariba si kana no haibadu thidoklaga ain gi oiba thabak lokhatnaba honaba chungani madu natrabadi makoigi aranba yumpham yaudaba wafam kaya si leibak miyamna simbani haiduna laukhiduna hairiba miyoising asina nikhalgi matamda midep oina chongthoraktuna mai pakhiba tarabadi miyamgi asengba mihut nataba singna majority oiduna lengak sasan pai ke batarabadi haujuk Manipur da thokliba irang asidagi hena sathiba irang kya thoktuna laiba asi kangkhong charakpa yabagi phibamda lakani habadu khangna lengak ke mai kaidagi su lokhot phom thokpa thabak sing lokhot pasungani hena thamlakle